Ngasinuida waram phone kiba Kanglipaki Mairada gi Maruibi pausing Miamda Tamzari Hanmada, Impal Guwahati gi flight mama lupa lising amada lepina ba KKL na High Court PIL thakre. Impal to Aizol gi flight ticket lupa satellite kakta piraga Manipur gi tampak ta lay miyoi lak taraga mga gidi akanaba flight ki mamal piroi dabagi maram lebra. Impal to Guwahati Phawa gi flight ki mamal lupa lising amada lepina ba Kanglipakan berlupna mapung Phawa report ama Langkhatpaga loinana Manipur High Court PL ama thakre hena Kanglipakan berlup KKL gi mekedi gi phongtokre. Wapam singasi Manipur Press Cup ki thangjing hol pangthokpa pau gi mipam amada KKL gi Secretary General ngamkhai ngakpa luwangna pawmising phongdokladuna hai lamdam asida thoklibi irang asina National Highway singna setoksin tawura khudong sadaba miyam gi damak mapung phaba security pipinaba April thada mari dainaba singna memorandum ama KKL gi mekedi gi pisin ki balekre loinana mari dainaba Central gi Civil Aviation PMO amadi Home Minister na singbada CA thaduna mapung phaba security pipinaba amadi akhanaba flight ki mamal ama lepinaba haijakhi balekre haina phongdoki Mangna makata na hai KKL na thakiba wakat adugi positive response oina Manipur lenga no DGP da khangan kibadi National Highway singa sida mapung phaba order ama thoki adubo order adu thaba oina pangtok palekidri KKL da Manipur Human Commission da miyamgi hakidama wakat luba matamna commission gi mekedi gi mari daina ba authority da wakat na ba khangalaki loinana hearing amata sathadana case adu dispose tauki haina pen pa phungduki mangna makha taraduna Manipur gi tampak ta leiriba miyoi lak taraga manga asigi khanduna Manipur High Court ta asum royal sa tharakani haibigi thajub lai haina su phungduki atopa pawmana person with disability singbu sanabada puning thaugatuna lamdam asigi mingsat purakpura thaudang ya halasi NG utam lamdam sida leiriba sanababu pamjaba person with disability oiraba miyoi singbu sanabada puning thaugatuna lamdam asigi mingsat purakpura thaudang ya halasi haina social welfare gi director NG utam na phongdokhre ngasi uripok ta leiba Ramkrishna Mission School da leikidrabi special athlete Pinky Thangjam ki mapok common ga mari leina special Olympic Bharat Manipur chapter amadi Independence Living Trust ka loina sinduna pangtoki ba Pinky Memorial BOCCE Championship 2024 ga mari leina wapam asi NG utam na phongtoki bani thauramadu Youth Affairs and Sport ki director T Fulan Education Department SSA gi project officer S David amadi State Commission for Person with Disability Bisari na akanaba mitung sing oina saruyaki director NG utam na makha taraduna phongdokibada person with disability sing busanabada puning thawatuna miya mamangda tinba asina makogi team spirit discipline amadi leadership hengat hanbaga loinana miya marakta tinba ngani Manipur sport ki power house ni hairaga handak Assam na pangthokiba para game da Assam da winner taraga Arunachal Pradesh First runner up takiba silebukthibani person with disability singbu sanabagi lamda pung thawgatuna para game amadi Olympic saruk ya handuna lamda masugi mingsat puraklasi ngasi hawdokliba Olympic asina hawdokpa han makhata na pung thawgasi Khelo India rasu asigumba para sport singis senpham kya kaithoktuna lakli haikena su pausda makhata na phongdorakli Makasa terakpoi na to papaw mana drug puthok pusin tawbagi damak phagat lurabi Sophia laikai miyam ga wakal taminakre drug puthok pusin tawba mandi lalon maga mari lainana lamdam sigi lahulup ama oiriba RPF ki lanmi sanglo People's Liberation Army PLA na hawkiba December taraga mapana pharaga war watm kibi khumidok masajid maning laikai digi Sophia apokpa laikidrab ningthem asi amuhana asiguma thabak tawduna balaikai miyamda local organization ama oiriba social Islamic development organization na akan bo pam thongkre hairiba nupi asigi imung manungi miyoi singa loinana organization sina ngasi kaukhatuna asiguma khunai miyamgi mayokta leiba thaba amata matung tarakpara tawbi yaroi hana khanki masamak nusu asiguma thabak makhatana tawdar haina asir pathajaba pikhi hairi kariguma mahakna makhatana drug kamari leinaba aranba Kunai mang na bathabak torok labadi miyam amasum organization asina piba makal kudimak serak masana yana lawjakani hanesu wakal taminaki haidi PLA na drug ki mayok sangsilakli ba khongjangbu organization asina thagat pa phongdorakli atopa paawmana khulngak pa hatpa madi phabi yaro hanesu khongjang sangsingkre maitai hatpa da thauna phabagi muhut ko ki narco terrorist na thauna utkadabani imasing
कोकी theories Manipur की अपन में सक्तम थुगायरगा separate administration फंगनब मियाम की मथक सथरकलिब लान सिदा मराइबाक मणिपुर कानबगी दमक चोंथोक्तुना खुलंगाक लिब सिंगबु फजन पुनसिनमना लमदम असिदा थोकलिब लान सिकी वोरोसिन पुरप ngamroi haina all huikap maira paibi member laithangbi monica na photokre wapam singasi huikap ningthau khul marup all huikap maira paibi YDA YFC amadi YDA na sinduna huikap mai community hall pangthokibu wakat mi pamaduga mari leina monica na photokibne wakat mi pamadura salungpham gi mihat yaningde khulngak pahat pa yaningde khulngak pa pha yaroi phakiba khulngak pa sing khudak thadokadabane khulngak pahat pa police commando sing serak pigadabane police commando sing maitai da thauna utkano maitai hat pa thauna phabagi mahun koki narco terrorist sing da thauna utkadabane amadi apaspa 1958 khudak ta lauthokadabane haiba kholau kya su amat oina lauminakhi laithangbam monica na makhata na phongdokibada manipura haukiba english singani ga kungo humdoi gi me ahumdagi hauduna ngasi phawba kuki militant singna maitai furupta landara khiba sida masa kanjana bamadi maraibak manipur kanjana ba tholakliba kulnga pasing noma kadana thi humbagi thabak sathaduna phajin pusinbagi thabak satharalibasi khudakta lepkadabani Barat lenga amadi Manipur lenga na thokliba lanasi atuba matamna waroisin ama puraktuna miyambu mahusagum tangdu laitana hingalamlabadi khulngak pasing tholakliba si thoklamloi ahing nungthil khangdana Manipur gi apunba saktam kaibi yaroi haiduna khulngak pa tholaklibi isa kyama mama oibi kyana mathanung na konduna leijakadaba si lamdam asibu kandabi yadi khanduna thawai khobak ta haptuna leiriba sida phajin punsin ma tarokliba si barat lenga amadi Manipur lenga na makhoibu phajillaga lana sinam thabang amloi haibasi khangadabani maram aduna athuba matamna phajin kiba khulngak pasing condition amati yauduna thadokadabani hanesu phongdoki amaramna kwakaithel laima khuzam community hall da kwakaithel apun maira pai bilup amati anti narcotics drug organization kanglaipa na sinduna ngasi maike dongi ima oibising na wakat mi phamduna khulngak bahat pada siena ba Manipur police commando sing thabak ti khudakta lakhokadabani phajin kiba khulngak pataru condition yauduna thadokadabani haiba demand tokhi atopa paomana soratera hobi government primary school ozamat leramdaba thingnare amso soratera hobi primary school asida oza ani khak leibada oza ani dusu atop school sina utilize tawkiba sina school asida hauji oza leitre maramduna kangkhong saib award padana thalap school am oiri haina all Manipur Muslim student organization amso na thadorak posture amana hairi solasin hai award padana pik thalap school asida pension matam yaurab oza utilize tawsinduna class 1 digi 5 oza amakakna sahi manga hena salaiduna leiramlaba matung sahi ama hena oza amata leitabi school wari hena hairiba oza asi pension matam yauduna thabaktagi pothabagi matam english nganiga kungo homdoi gi December thada loikhirame school asigi matangda amsogi team amana phanglakpa report amagi matungina oza asina retired tawdringai matam english nganiga kungo homdoi November kungani thoida school asigi SMC na mari lenaba ZEO amadi director education s na singbada aibasi role thadun ozagi award lairibasi thabirana hajakhiba lairi hari solasina academic session 2024-25 si school si salaiduna leirambasina maram oiraga laikai si angang kya amadi mahi tamba phangdabagi awaba kya mayukna duna leiramki masina takli school si hakthingna muthatlage yauna tawrakpa department ki thawong haina amsona lawdaba ngamdi lenga ki yamna phajakraba khongthang school fogaransi mission karai re sakhrabagi maming tagi ngairabara loinana government school fagat padi lairadana oza amata leitabi school asina karamba mahiroida karamba leiriki mangal no phangangadoriba natraga government school muthalaga private school sing linkhat padana koinana education department amadi lenga na support tawrabra habigi ohangasini tungan ba government school sing da leiriba award passing asi education department na yingsindana yamna atenba matamgi manungda yingsinana ba amsona hairi maru oina hariba soratera hobi government primary school asi handak lakadoribe academic section 2025-26 moinana waliba oza sing thabiraktuna school asi mapung phana run taw ngamnaba khongthang education department na lawbigadabani haiden su paw sida phungdorakli atopa pawmana panam pausi ri lokoseraga lusilakpoina Manipur crisis waroisin puranaba political dialogue sangi military solution Kanaroi Himalai Manipur lenga ki
Consultative Committee Member Retired Lieutenant General Konsam Himalayana Manipur crisis as political dialogue khakta waroisin propangani furup kyanu khundamina boibana military solution Kanaroi haina phongdokre awang puk lamdamdagi Indian Army Lieutenant General oiba ahanba officer ama oibadana Kargil War gi hero amasu oiriba Retired Lieutenant General Konsam Himalayana Kolkata ra pangthokpa symposiums amada mataki wapum se phongdorakibani Manipur khundamina bi ethnic group singi marakta nungsi sana lemina ba thabak sing lokhanaba Manipur lengana CM kiba peace committee gi member oiriba Konsam Himalayan hai awanopok state sing the furu kanglup asuki matik yamna leiba amadi makhoi gi tongan ba aning ba apam sing leinabana governance yamna sawa singnaba moiri kumza English singa magsamapan ga mawdraga nipan gi English singa ni ga nipan phawba Rajput regiment kunga tare suba battalion puramba Konsam Himalayan hai thokriba thawdo wa thoksing asumba lambi amada warishin progna bokona hodrabdi North East India da aikoina mai pakpa haibadu uba phangle awang pok lamdamna tungan ba tribal samaga marfuga taret hena leibaga loinana tungan ba lol saniga nifuga nipa leidi makoi singa sigi aningba apama punamak manaba nati maram asina manada ba furukanglup singa sigi aningba apamba sing thungona na bohona bada Indian Constitution asabu singna boy Indian Constitution leiba sigi mipum khudimaki darakar oibadu konsilli dubu mipum khudimaki aningba apamadi konsil mangamde national security ki matangna yengmada awang pokta oiriba security gi issue sing leiba sigi atai mafamdagi khena bakhra dile miyam masimakna karigumba irang ama lakshana bohona bada matam thengthali awang pok state sing asi yumthang na balebak China Bangladesh Myanmar amadi Bhutan ga taina leiribani hanisu Lieutenant General Konsam Himalayana phungdoki adu watentangna asumna mayamna thamjaramge duga hausikoi di mayam paw sisu matanga solution jarage masum mayam puna anoba update ngamina saina signal sigi mekeri gi mayang phamda makata na thamjari mayam puna anoba update ngamina si